ꯀꯅꯥꯅꯣꯃ ꯂꯩꯔꯦ꯫ ꯂꯤꯑꯣ ꯃꯥ ꯏꯅꯧ ꯅꯧꯅ ꯌꯨꯇ꯭ꯌꯨꯕꯀꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯖꯔꯛꯄꯅꯤ꯫ ꯃꯥꯅ ꯅꯣꯡꯃꯗ ꯇꯧꯕ ꯊꯕꯛꯁꯤꯡ ꯑꯃꯗꯤ ꯅꯣꯛꯅꯤꯡꯕ ꯚꯤꯗꯤꯑꯣ ꯃꯆꯥ ꯃꯆꯥ ꯁꯦꯝꯃꯒ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯆꯩ꯫ ꯃꯥꯒꯤ ꯆꯦꯅꯦꯜ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯥꯛ ꯑꯃ ꯌꯧꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯅ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯁꯤꯜꯚꯔ ꯄ꯭ꯂꯦ ꯕꯇꯟꯁꯨ ꯐꯪꯖꯔꯝꯃꯤ꯫ ꯂꯤꯑꯣꯅ ꯃꯥꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯗ ꯃꯥꯅ ꯁꯤꯜꯚꯔ ꯕꯇꯟ ꯐꯪꯂꯕ ꯃꯇꯝꯗ ꯃꯌꯥꯝꯒꯤ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯂꯩ꯫ ꯏꯁꯄꯤꯁꯦꯜ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯃꯥꯅ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕ ꯄꯨꯡ 12 ꯇꯥꯕ ꯃꯇꯝꯗ ꯒ꯭ꯔꯦꯞꯌꯥꯔꯗꯇ ꯆꯠꯀꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯊꯦꯡꯅꯩ ꯍꯥꯏꯕꯗꯨ ꯔꯦꯀꯣꯔꯗ ꯇꯧꯔꯒ ꯃꯌꯥꯝꯗ ꯎꯠꯀꯅꯤ꯫ ꯁꯤꯜꯚꯔ ꯕꯇꯟ ꯂꯥꯛꯄ ꯅꯣꯡꯉꯥꯟꯕꯗ ꯃꯥꯅ ꯃꯌꯥꯝꯗ ꯍꯥꯏꯈꯤꯕ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯦ꯫ ꯂꯤꯑꯣꯅ ꯄꯨꯡ 11:30 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯒ꯭ꯔꯦꯞꯌꯥꯔꯗ ꯑꯗꯨꯗ ꯊꯨꯡꯂꯝꯃꯤ꯫ ꯃꯥꯅ ꯃꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯨ ꯔꯦꯀꯣꯔꯗ ꯇꯧꯅꯕ ꯃꯥꯒꯤ ꯀꯣꯛꯇ ꯀꯦꯃꯦꯔꯥ ꯑꯃ ꯊꯦꯠꯂꯝꯃꯤ꯫ ꯂꯤꯑꯣꯗꯤ ꯂꯥꯏ ꯇꯤꯟ ꯕꯨꯠ ꯄ꯭ꯔꯦꯠꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯀꯌꯥ ꯊꯥꯖꯗꯕ ꯃꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯒ꯭ꯔꯦꯞꯌꯥꯔꯗ ꯑꯗꯨꯗ ꯌꯧꯕꯗꯗꯤ ꯃꯁꯥ ꯑꯗꯨꯗ ꯈꯔꯗꯤ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯁꯤꯗ ꯃꯣꯡꯐꯝ ꯑꯁꯤꯁꯨ ꯏꯪ ꯆꯤꯛꯏ꯫ ꯃꯐꯝ ꯑꯁꯤꯒꯤ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕꯗ ꯂꯦꯡꯂꯤꯕ ꯃꯅꯥ ꯃꯁꯤꯡ ꯎꯁꯥ ꯋꯥꯁꯥꯒꯤ ꯃꯈꯣꯟ, ꯑꯔꯥꯞꯄꯗ ꯁꯥꯁꯤꯡꯅ ꯈꯣꯡꯕꯒꯤ ꯃꯈꯣꯟ ꯅꯠꯇꯅ ꯃꯐꯝ ꯑꯁꯤꯗ ꯃꯥꯅ ꯀꯔꯤꯁꯨ ꯇꯥꯗꯦ꯫ ꯌꯦꯡꯉꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯂꯩꯕ ꯅꯠꯇꯦ꯫ ꯂꯤꯑꯣꯅ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯣꯡꯐꯝ ꯑꯃꯗ ꯐꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯔꯦꯀꯣꯔꯗꯤꯡ ꯑꯗꯨ ꯇꯧꯕ ꯍꯧꯔꯛꯏ꯫ ꯃꯥꯅ ꯃꯥꯒꯤ ꯑꯀꯤꯕ ꯑꯗꯨ ꯈꯔ ꯐꯅꯕ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯌꯦꯡꯂꯒ ꯀꯔꯦꯝꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯃꯥꯒꯤ ꯚꯤꯌꯨꯋꯔ ꯈꯨꯗꯤꯡꯃꯛꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯃꯥꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯨꯡꯍꯥꯏꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯃꯣꯡꯐꯝꯒꯤ ꯃꯔꯝꯗ ꯁꯤꯗꯕꯅꯆꯤꯡꯕ ꯀꯌꯥ ꯇꯧꯔꯛꯈꯤ꯫ ꯃꯤꯅꯤꯠ 15ꯃꯨꯛ ꯒ꯭ꯔꯦꯞꯌꯥꯔꯗ ꯑꯗꯨꯗ ꯂꯦꯞꯇꯅ ꯀꯣꯏꯆꯠ ꯆꯠꯂꯕ ꯃꯇꯨꯡ ꯃꯥ ꯃꯁꯥ ꯑꯗꯨ ꯆꯣꯛꯊꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯅꯝꯅꯕꯒꯤꯗꯃꯛ ꯈꯣꯡꯀꯥꯞ ꯑꯃꯐꯥꯎ ꯀꯥꯟꯊꯣꯛꯑꯒ ꯆꯠꯄ ꯍꯥꯏꯗꯨ ꯃꯉꯣꯟꯗ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯅꯝꯗꯕꯤ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯇꯨꯝꯂꯝꯃꯤ꯫ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄꯗ ꯂꯤꯑꯣꯒꯤ ꯄꯨꯛ ꯑꯃꯗꯤ ꯉꯛꯁꯝ ꯑꯗꯨ ꯑꯅꯥꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯥꯅ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯃꯁꯥ ꯑꯗꯨ ꯅꯥꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯃꯥꯅ ꯌꯥꯍꯤꯞ ꯊꯤꯕꯒꯤ ꯃꯥꯒꯤ ꯃꯉꯛ ꯑꯗꯨ ꯅꯥꯕ ꯑꯣꯏꯔꯝꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯅ ꯅꯥꯔꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯃꯔꯝꯗꯤ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯑꯊꯨꯕꯗ ꯏꯗꯤꯠ ꯇꯧꯔꯒ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯇꯧꯔꯤꯕꯅꯤ꯫ ꯂꯤꯑꯣꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯑꯒ ꯂꯦꯞꯇꯣꯞꯀꯤ ꯃꯃꯥꯡꯗ ꯐꯝꯈ꯭ꯔꯦ꯫ ꯃꯥꯅ ꯂꯦꯞꯇꯣꯞ ꯑꯗꯨꯗ ꯉꯔꯥꯡ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨ ꯌꯦꯡꯂꯨꯕꯗꯗꯤ ꯊꯥꯒꯠꯄ ꯌꯥꯕ ꯐꯖꯕ ꯚꯤꯗꯤꯑꯣ ꯑꯃꯐꯥꯎ ꯌꯥꯎꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯥꯅ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨꯒꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠ ꯑꯃꯅ ꯈꯨꯝꯖꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯂꯤꯑꯣꯅ ꯄꯣꯠꯁꯛ ꯑꯗꯨ ꯎꯐꯨꯟ ꯅꯠꯇ꯭ꯔꯒ ꯇꯤꯜꯂ ꯀꯔꯤꯅꯣ ꯑꯃ ꯅꯞꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯕꯤꯠꯁꯨ ꯌꯥꯝꯅ ꯇꯦꯛꯑꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯥꯒꯤ ꯆꯦꯅꯦꯜꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯥ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯂꯦꯞꯇꯣꯞ ꯑꯗꯨ ꯈꯨꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯆꯤꯌꯔꯗꯒꯤ ꯍꯧꯒꯠꯂꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯍꯧꯒꯠꯂꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯥꯅ ꯃꯀꯣꯛ ꯑꯗꯨ ꯂꯩꯊꯣꯛꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯀꯣꯛꯇꯨ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯃꯇꯧ ꯑꯁꯤ ꯃꯍꯥꯛ ꯆꯤꯌꯔ ꯑꯁꯤꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯊꯝꯕ ꯃꯥꯜꯂꯤ꯫ ꯌꯥꯝꯅ ꯀꯟꯅ ꯃꯁꯥꯒꯤ ꯑꯔꯩꯕ ꯁꯛꯇꯤ ꯄꯨꯝꯕ ꯍꯣꯠꯅꯗꯨꯅ ꯆꯤꯌꯔꯗꯒꯤ ꯍꯧꯒꯠꯂꯛꯑꯒ ꯃꯥꯅ ꯈꯪꯅꯕ ꯗꯣꯛꯇꯔ ꯑꯃꯗ ꯐꯣꯟ ꯇꯧꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄꯤꯗꯨꯅ ꯂꯤꯑꯣꯕꯨ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗ ꯗꯣꯛꯇꯔꯅ ꯂꯤꯑꯣꯗ ꯑꯦꯛꯁ-ꯔꯦ ꯂꯧꯔꯒ ꯀꯔꯤ ꯁꯣꯏꯕꯅꯣ ꯌꯦꯡꯉꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯂꯤꯑꯣ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯁꯥꯗ ꯇꯧꯔꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯖꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯦꯛꯁ-ꯔꯦꯒꯤ ꯔꯤꯄꯣꯔꯠ ꯂꯥꯛꯑꯦ꯫ ꯑꯗꯨꯒ ꯗꯣꯛꯇꯔꯅ ꯂꯤꯑꯣꯒꯤ ꯁ꯭ꯄꯥꯏꯟ ꯀꯣꯜꯂꯒ ꯂꯩꯕ ꯑꯗꯨ ꯎꯠꯂꯤ꯫ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯨꯝꯕ ꯁ꯭ꯄꯥꯏꯟ ꯀꯣꯟꯕ ꯑꯁꯤ ꯋꯦꯠ ꯂꯤꯐꯇꯤꯡ ꯁꯥꯟꯅꯕ ꯃꯤꯅ ꯃꯁꯥꯅ ꯉꯝꯗꯕ ꯌꯥꯝꯅ ꯂꯨꯝꯕ ꯄꯣꯠꯁꯛ ꯊꯥꯡꯒꯠꯄ ꯃꯇꯝꯗ ꯇꯧꯒꯜꯂꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯤꯑꯣꯗꯤ ꯋꯦꯠ ꯂꯤꯐꯇꯤꯡ ꯁꯥꯟꯅꯕ ꯃꯤꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯒ ꯃꯥꯗꯤ ꯃꯥꯒꯤ ꯑꯄꯤꯛꯄ ꯀꯦꯃꯦꯔꯥ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯔꯨꯝꯕ ꯄꯣꯠꯁꯨ ꯊꯥꯡꯗꯦ꯫ ꯃꯉꯣꯟꯗ ꯗꯣꯛꯇꯔꯅ ꯃꯦꯗꯤꯁꯤꯟ ꯈꯔ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨ ꯆꯥꯕꯗ ꯃꯥꯒꯤ ꯑꯅꯥꯕ ꯑꯗꯨ ꯈꯔꯗꯤ ꯐꯔꯦ꯫ ꯑꯗꯨꯕꯨ ꯃꯁꯥ ꯑꯗꯨ ꯆꯠꯄ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯖꯅ ꯉꯝꯗ꯭ꯔꯤ꯫ ꯂꯤꯑꯣꯒꯤ ꯐꯤꯚꯝ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯈꯤ꯫ ꯅꯨꯡꯗꯥꯡ ꯑꯃꯗꯤ ꯂꯤꯑꯣ ꯄꯦꯟꯀꯤꯂꯔ ꯆꯥꯔꯒ ꯂꯦꯞꯇꯣꯞꯀꯤ ꯃꯃꯥꯡꯗ ꯐꯝꯂꯒ ꯃꯣꯡꯐꯝꯗ ꯆꯠꯂꯨꯕꯗ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯈꯤꯗꯦ꯫ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯑꯗꯨ ꯄꯨꯂꯞ ꯌꯦꯡꯉꯒ
ꯊꯥꯒꯠꯄ ꯌꯥꯕ ꯚꯤꯗꯤꯑꯣ ꯈꯔꯗꯤ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯃꯨꯛꯀ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯚꯤꯗꯤꯑꯣ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯥꯒꯤ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗꯕ ꯑꯃ ꯃꯥꯅ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯎꯔꯝꯃꯤ꯫ ꯚꯤꯗꯤꯑꯣ ꯑꯗꯨꯒꯤ ꯑꯔꯣꯏꯕꯗ ꯃꯥꯒꯤ ꯀꯦꯃꯦꯔꯥ ꯑꯗꯨ ꯃꯥꯒꯤ ꯀꯣꯛꯇꯒꯤ ꯂꯧꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯦꯃꯦꯔꯥꯒꯤ ꯍꯦꯛ ꯃꯊꯛꯇ ꯏꯅ ꯄꯨꯡꯇꯩ ꯇꯩꯔꯕ ꯈꯨꯠꯁꯥ ꯑꯃ ꯎꯕ ꯐꯪꯈꯤ꯫ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯅꯝꯃꯛꯄ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨꯗ ꯈꯟꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯈꯨꯠ ꯑꯃꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯂꯤꯌꯣꯅ ꯁꯣꯔ ꯍꯣꯟꯕꯒꯤ ꯃꯈꯣꯟ ꯈꯛꯇ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯣꯔ ꯍꯣꯟꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃꯁꯨ ꯇꯥꯏ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯒꯤ ꯅꯥꯀꯣꯡ ꯅꯥꯒꯦꯠꯇ ꯁꯣꯔ ꯍꯣꯟꯕꯒꯨꯝ꯫ ꯂꯤꯌꯣꯅ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨ ꯑꯃꯨꯛꯀ ꯁ꯭ꯂꯣ ꯃꯣꯁꯟꯗ ꯌꯦꯡꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯗꯁꯨ ꯈꯨꯠ ꯈꯛꯇ ꯅꯠꯇꯅ ꯑꯃꯨꯕ ꯁꯝꯁꯨ ꯎꯕ ꯐꯪꯈꯤ꯫ ꯂꯤꯌꯣꯅ ꯎꯔꯤꯕ ꯑꯗꯨ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯃꯥ ꯀꯤꯕ ꯑꯃꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯦꯡꯕ ꯂꯣꯏꯔꯛꯄꯗ ꯂꯤꯌꯣꯅ ꯃꯥꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯣꯔ ꯀꯟꯅ ꯀꯟꯅ ꯍꯣꯜꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯂꯤꯌꯣ ꯃꯤꯍꯨꯟ ꯀꯟꯅ ꯆꯣꯡꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯀꯤꯅ ꯀꯤꯅ ꯃꯥꯒꯤ ꯐꯣꯟꯒꯤ ꯀꯦꯃꯦꯔꯥ ꯑꯗꯨ ꯑꯣꯟ ꯇꯧꯏ꯫ ꯑꯗꯨꯗ ꯃꯥꯒꯤ ꯇꯨꯡꯗ ꯂꯩꯔꯝꯃꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯎꯕꯗꯗꯤ ꯃꯍꯥꯛ ꯉꯁꯤꯗꯤ ꯂꯣꯏꯔꯦꯗꯅ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯂꯤꯌꯣꯒꯤ ꯂꯦꯡꯖꯨꯝꯗ ꯈꯣꯡ ꯑꯅꯤ ꯌꯥꯟꯊꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯉꯛꯁꯝ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯦꯠꯂꯝꯃꯤ꯫ ꯂꯤꯌꯣ ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯑꯃꯨꯛꯀ ꯌꯦꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯗ ꯃꯥꯅ ꯃꯥꯒꯤ ꯀꯣꯛꯇ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯝꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯥ ꯑꯗꯨ ꯊꯋꯥꯏ ꯌꯥꯎꯗꯕ ꯍꯛꯆꯥꯡ ꯑꯃꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯥꯏ ꯑꯗꯨ ꯑꯃꯨꯕ ꯁꯝꯁꯤꯡꯅ ꯈꯨꯝꯖꯤꯜꯂꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯂꯤꯌꯣ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯗ ꯃꯥꯒꯤ ꯅꯥꯉꯟꯗ ꯀꯟꯅ ꯅꯥꯕ ꯐꯥꯎꯔꯛꯈꯤ꯫ ꯃꯥꯒꯤ ꯉꯛꯁꯝ ꯑꯗꯨ ꯀꯟꯅ ꯅꯣꯝꯅꯕ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯉꯛꯁꯝ ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯟꯅ ꯃꯦꯠꯂꯝꯃꯤ꯫ ꯇꯞꯅ ꯇꯞꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯦꯠꯂꯤꯕ ꯑꯗꯨ ꯀꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯤꯌꯣꯒꯤ ꯈꯅꯥꯎꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯐꯥꯎꯕ ꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯂꯤꯌꯣ ꯃꯁꯥ ꯑꯗꯨ ꯅꯥꯟꯊꯣꯛꯆꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯤꯌꯣꯒꯤ ꯃꯃꯥꯏ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯨꯠꯀꯤ ꯃꯆꯨꯒꯨꯝ ꯑꯣꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯕꯗꯒꯤ ꯂꯤꯌꯣ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯤꯌꯣꯒꯤ ꯃꯃꯥꯅ ꯂꯥꯛꯄꯗꯗꯤ ꯂꯤꯌꯣꯒꯤ ꯂꯦꯡꯖꯨꯝꯒꯤ ꯁꯔꯨ ꯑꯗꯨ ꯃꯄꯥꯟꯗ ꯍꯦꯟꯗꯣꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯉꯛꯁꯝ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯅꯔꯒ ꯄꯨꯡꯄꯩ ꯄꯩꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯃꯥ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯅꯥꯉꯟꯗ ꯀꯟꯅ ꯅꯥꯕ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯕꯨꯠ ꯕ꯭ꯔꯦꯛ ꯊꯥꯖꯕ ꯊꯥꯖꯗꯕ ꯍꯥꯏꯕꯁꯤ ꯏꯁꯥ ꯏꯁꯥꯗ ꯂꯣꯏꯅ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯇꯤꯟ ꯀꯔꯦꯝꯅꯕ ꯍꯥꯏꯕꯁꯤ ꯑꯋꯥꯕ ꯐꯪꯖꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯜꯂꯤ꯫